Somna Langlengi yumdani Lainana Langlen ngasai nupidubu kanano Dasayon ka khangnarambani yam kuina nungsinarapani kanano dasayonade nongma aikhoi tamuthila ambado aingwanda phagi yam toramba nupaduni aduga madi kamaina dining themga pumnamak ainani aigi wahudagi ngasidi pumnamakki thamoi kaihale aisi apattabani Langlen se adumai tawganu laibakta tamlamabu kanana kakpa ngamgani Laina aidi mabu yamna nusi aina nuksibagidamaktani aigi leijaba pumnamak athokkiba ai maduda chingnade ma khaktabu aigini khankibani nangna lanba nate sida wakhal yamnasu khanjinganu thamoi michak oigadaba wakhaludi kharasu kaukthokpa tamgadabani ai pumnamak ngamgani siyu haibasu ngamgani kautho haibasu ngamgani adubu aigidamak thamoi kaya kaikiba asidi aini ngamdiye Langlen yamnasu khanjilurano doctor nasu nang wakhal yamna khanjingano na haira idudi se wakhal da khara nungai tho ase Laina ngasi aina kainaba masa khangli base ma leirambagini ko nungsiba khangki basu ma leirambagini Langlen mabiru dai thokli ai jeli bi unakini aigi iral amana makhogi thamoi kai ki yaroi ai mabu soidana unagani Langlen nangbu yamna khanjilurano haibani fattaba magi su soidana matamdi lakhini dana pharese cha thakse cha loro sila somdana ningthem masadu lepham japham khanglamde magi kadida hangat handa chatlami amuk su phamthai karino aina togadabase Langlen mahak makna aduga rasna magi mabung oramlaba ai hauji kari tawgani pomna makoiduna so ai lembi budi ai oidaba yade Langlen ne yelaktanaba ai hauji kari tawgani hatkani ai ge pama da yelakadaba khudingma aina hatkani asengba se khanglaktringaida aina Langlen busu soidana loisingani aina tumina leirage khanbasida hanjin kai hora adi Langlen nangi matam ngasi loire nangbu aina soidana hatkani aigidi lembi nahakpudi aigi oidaba yade Ichan nang exam kamai tawre exam haidoi na hojik hainabasida aishu tawre ine pai miyon harauna dada ai pass tawre 86% chatle asengbro nang haisi chan mani dada ai yam harau pani ngasidi dada ado exam pass tawrakpagi aigi kai pijadoino as khangde kai pijau haibra hayeng hairage ado pijadabadi yaroiko aidi nangondagi mayam chadoini hoi ado mayamdi habinuko aidi pesa paidabane khangde aidi aina leheningba lehendoini ado dada ai amane injang semise amti yaruge tilau chanam semise hoi semdu uro hinjang haunaba paimion mamagi nakta changlai laisibuna ichana markwangna pass tawbase ama yamna nungai bane haujikti ko college ta mingchaninge aduga PMT exam thanaba lairik pagadabani ko hoi amma nang apana sa thongni na tawbase kari wat pra haidana amukti yengo ado amma aini grim su thabige aigi ichana ko thaning be exam thagadabani amaga apaga na ichagi watana ba hotnagani ko khangte ama yam pakhat bane khanpi tradi haidana kaigi khalo oidabrane ichana wana hotnaraga aduga khalaktrasu kaidobra chance am leibane amuktang loibiba natene ama ai mapanda apagi manakta kari nu yengbige ko hoi awat apado kari nu yengbiyo lembi mamaga mapaga loinana chak chaminari Zoina Bema Handak Education Department ki thaba khara kaudau male nang so me yausan hosiro yabudi yaye ado
ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯧꯕꯗꯤ ꯕꯕꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗꯧꯕ ꯆꯍꯤ 1.5 ꯋꯥꯠꯂꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯅ ꯑꯗꯨꯝ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯜꯂꯒ ꯂꯣꯏꯔꯦ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯀꯥꯟꯗ ꯇꯧꯍꯧꯗꯧꯅꯤ ꯇꯝꯐꯥꯅ ꯑꯗꯨ ꯃꯣꯏꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯕꯗꯤ ꯀꯅꯥꯗ ꯄꯤꯅꯤ ꯑꯗꯨꯗꯤ ꯄꯩꯁꯥꯗꯤ ꯂꯧ ꯍꯥꯏꯕꯕꯨ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦ ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯃꯦꯗꯥꯝ ꯊꯥꯖꯗꯣ ꯌꯥꯝ ꯐꯩ ꯑꯩꯒꯁꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯝꯇꯪ ꯍꯥꯏꯔꯒ ꯌꯦꯡꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯄꯩꯁꯥ ꯄꯤꯗꯅ ꯑꯣꯏꯕꯨ ꯑꯣꯏꯒꯗ꯭ꯔꯅꯤ ꯃꯣꯏꯕ ꯃꯃꯥ ꯄꯩꯁꯥ ꯉꯥꯛꯇꯅ ꯌꯥꯗꯕ ꯃꯐꯝ ꯑꯣꯏꯇꯧꯔꯤꯅꯤ ꯊꯥꯖꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯁꯤꯅꯅꯤ ꯍꯣꯏ ꯌꯦꯡꯉꯁꯤ ꯑꯗꯣ ꯑꯇꯣꯝꯕꯒꯤꯁꯨ ꯑꯝꯇ ꯈꯟꯅꯁꯦ ꯃꯣꯏꯕ ꯃꯥꯒꯤꯁꯨ ꯌꯦꯡꯂꯤꯕꯅꯤ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯀꯧꯔꯛꯄꯒ ꯆꯪꯍꯧꯅꯕ ꯍꯥꯏꯗꯅ ꯂꯦꯝꯕꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯇꯧꯔꯤ ꯅꯤꯡꯊꯦꯝꯅ ꯆꯥꯛ ꯇꯣꯛꯑꯕ ꯇꯣꯛꯄꯒ ꯇꯧꯔꯛꯏꯅꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯗ꯭ꯌꯨꯇꯤ ꯇꯥꯕꯒꯤ ꯂꯩꯔꯤꯌꯦ ꯑꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯏꯁ ꯈꯨꯍꯥꯏꯒꯗꯤ ꯑꯩꯕꯨ ꯃꯤꯇꯣꯞꯀꯤ ꯇꯥꯏꯞꯇꯒ ꯂꯦꯝꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯗꯣ ꯕꯕꯥꯅ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛ ꯈꯔ ꯀꯧꯅꯤꯅ ꯍꯥꯏ ꯑꯩꯁꯨ ꯊꯥꯖꯟꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯊꯥꯖꯜꯂꯣ ꯄꯩꯁꯥꯗꯤ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯊꯕꯛ ꯁꯪꯒꯗ꯭ꯔꯥ ꯀꯩ ꯂꯩꯔꯒꯦ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯩꯇ꯭ꯔꯝꯗ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯏꯊꯟꯗ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯔꯕ ꯑꯗꯨꯒꯤꯕꯨ ꯍꯣꯏ ꯄꯨꯡ 11 ꯑꯗꯥꯏꯗ ꯆꯠꯂꯁꯦ ꯑꯗꯣ ꯑꯩꯁꯨ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯀꯨꯏꯅ ꯁꯥꯟꯅꯕꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯍꯣꯏꯗ ꯐꯖꯅ ꯂꯩꯌꯨꯀꯣ ꯊꯕꯥꯅ ꯌꯥꯝ ꯍꯩꯅ ꯗ꯭ꯌꯨꯇꯤ ꯃꯐꯝꯁꯦ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯄꯥꯁꯤꯗ ꯍꯦꯛꯇ ꯑꯣꯏꯗ ꯀꯣꯟꯁꯇꯦꯕꯜꯗꯨꯅ ꯑꯗꯨꯕꯨꯗꯤ ꯏꯇꯩꯃ ꯉꯥꯏꯍꯥꯛ ꯁꯪꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯏꯇꯩꯃꯒꯤ ꯅꯥꯛꯇ ꯆꯠꯁꯦ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ ꯍꯌꯦꯡ ꯃꯇꯨ ꯊꯤꯈ꯭ꯔꯀꯥꯟꯗ ꯑꯩꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯗꯕꯅꯤꯗ ꯑꯗꯨꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯑꯩꯗꯤ ꯍꯦꯟꯅ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨ ꯅꯣꯏ ꯁꯥꯔꯁꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤꯅꯦ ꯁꯦ ꯅꯈꯣꯏꯒꯤ ꯀ꯭ꯋꯥꯁꯤꯡꯗꯣ ꯏꯇꯩꯃ ꯉꯥꯏꯍꯥꯛ ꯔꯣꯃꯥꯟꯁ ꯇꯧꯍꯧꯀꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯃꯌꯥꯝꯒ ꯂꯩꯔꯨꯈꯤꯒꯦ ꯃꯁꯤꯗꯤ ꯅꯣꯏ ꯍꯤꯔꯣꯏꯟꯗꯨꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯤꯡꯊꯦꯝꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯊꯕꯛ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯥꯡꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯌꯦꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯗꯨꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯝꯇ ꯚꯥꯞ ꯇꯥꯅ ꯍꯥꯏꯌꯨ ꯅꯪ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯅꯤꯡꯊꯦꯝ ꯊꯕꯥꯗ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯃꯤ ꯊꯕꯥꯅ ꯑꯁ ꯇꯥꯃꯣ ꯃꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯍꯌꯦꯡ ꯐꯔꯛ ꯇꯥꯅꯔꯛꯑꯗꯤ ꯑꯩ ꯏꯆꯥꯁꯤꯡꯁꯤꯒ ꯅꯤꯡꯊꯦꯝꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯑꯩ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯄꯋꯥꯔꯁꯦ ꯑꯩꯅ ꯄꯥꯏꯔꯤꯅꯤ ꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯁ ꯃꯑꯣꯡ ꯌꯦꯡꯉꯁꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯍꯟꯗꯕ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯄꯤꯌꯣ ꯍꯥꯏꯔꯤꯈꯩ ꯄꯤꯅꯤ ꯑꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯩꯃꯤꯌꯣꯟ ꯀꯣꯆꯤꯡ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯜꯂꯣ ꯗꯗꯥ ꯅꯪꯕꯨ ꯀꯣꯆꯤꯡ ꯆꯠꯂꯕꯣ ꯀꯥꯏ ꯂꯩꯒꯦ ꯆꯠꯀꯦꯅ ꯂꯣꯏꯁꯤꯟꯕꯅꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯂꯩꯇꯦꯁꯦ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯣ ꯗꯗꯥ ꯄꯩꯃꯤꯌꯣꯟ ꯐꯣꯟꯗꯨ ꯊꯝꯂꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯃꯈꯣꯏ ꯈꯨꯟꯒꯤ ꯒꯦꯠꯇꯨ ꯂꯥꯟꯊꯣꯔꯛꯑꯒ ꯊꯣꯡꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯥꯌꯣꯟ ꯃꯃꯥꯡꯗ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯛꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯊꯟꯗ ꯆꯠꯂꯤꯗꯨꯅ ꯀꯔꯤꯒꯤ ꯄꯩꯃꯤꯌꯣꯟ ꯉꯛꯅ ꯗꯗꯥ ꯅꯪꯗꯤ ꯀꯩꯒꯤ ꯑꯩ ꯉꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯀꯣꯆꯤꯡ ꯆꯠꯀꯦ ꯇꯧꯕꯅꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯕ꯭ꯔꯣ ꯅꯊꯟꯗ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯕ ꯂꯥꯛꯑꯣ ꯑꯩ ꯅꯪ ꯊꯤꯟꯕ ꯂꯥꯛꯏꯅꯤ ꯑꯁ ꯗꯗꯥ ꯌꯥꯅꯤꯗ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯄꯤꯒꯦ ꯑꯩ ꯏꯀꯥꯏꯕꯅꯦꯕ ꯗꯗꯥꯅ ꯑꯗꯨꯃꯛ ꯊꯤꯟꯕꯗꯣ ꯏꯀꯥꯏꯕꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯏꯀꯥꯏꯔꯣꯀꯣ ꯄꯩꯃꯤꯌꯣꯟ ꯁꯥꯌꯣꯟꯗ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯥꯌꯣꯟ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯄꯩꯃꯤꯌꯣꯟꯕꯨ ꯊꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯣꯆꯤꯡ ꯃꯐꯝꯗꯨꯗꯤ ꯍꯦꯟꯗꯣꯔꯛꯂꯤ ꯗꯗꯥ ꯀꯣꯆꯤꯡ ꯃꯐꯝ ꯍꯦꯜꯂꯦ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ ꯁꯤꯗꯤ ꯀꯩꯅꯣ ꯅꯪ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯄꯤꯖꯅꯤ ꯍꯥꯏꯗꯨꯗꯤ ꯑꯁ ꯑꯩꯗꯤ ꯀꯥꯎꯕꯅꯦ ꯄꯩꯁꯥꯁꯨ ꯑꯃꯗꯒꯤ ꯑꯃꯠꯇ ꯂꯧꯔꯛꯇꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯕꯤꯒꯦ ꯑꯩ ꯄꯨꯊꯣꯛꯑꯒꯦ
Hayeng nangna doctor oirakanda paisado sing'o yare ko. As aidi ba asumna lakpana Sangai Express ki opposite lairiba Fed Boy Fast Food ta makhoi ani changlai. Sayona sida phamsise. Sina khara phadong male. Phamse. Tamo kai lobi ne. Nang kai chaninge. Aidi chicken chow oina chage. Ada idi haina bite. Sayon nok mi chicken chow ani gane chicken lollipop ka pubiro. Nupa da su thokre. Sayona kaino chicken chow na taba te haina de de. Khangte. Aidi fast food ki pot chai cha ba se. Atai di haina bite. Chicken chow khang tang chaning pa. Atai di haina bite. Aduna ko aige chapot laige di chicken chow adam laibiyo. Sayon nok mi masidi ko. Ado college tamba khotpa di kamai tawraba. Dem arts ta tamge na khanba coaching su loidarabani na adam yani khanbane chatpado. PMT gi na exam preparation camp tawraba. Tawbadi adam tawbane. Ado khalakadra haibadi khangbite. Ichan nang khangnaba nupaga laibra. Lai kaino ngahandagi tinara ise asipau khangda male. Sayon sakpam hanjili. Marai bag yam phai ko mada. Kaidagino. Uripok daisu, kuya thong daisu, singjamai, kurai, kakwa, thangmaiban. As yame atai di kaurida. Kaino nupada am koiri de. Ama ka koyu yadra. Sayon saurangna na hairak lami. Paimiyon ngakna. Kai haibano aduna. Sayon kanlap na. Nupada am koiri do kagino. Nungsigadaba amadam nungsino. Hayang kaina bada kayam wani makoina. Karira aibu kana koina bra haibado. Nang na hojikta hari mayam dude. Chat aidi khangna ba laibra hangbaduda haijabane. Koina ba nate ne mi friend ngakta do. Aduga nang na hari no kai. Nang na khuhang soiba natro nungsina ba koina ba laibra hangpikata ba. Khangna ba laibra hangne. Khangna ba di mayam laiba sidi. Sayon nok mi tawjay. Paimiyon table da makhut anidu tan thadana sanari. Kayam wat ni jatno ahan ba class tangkai chale loidorani. Ichan karira pangkau ta kau bude. Nangi mawong mataw na ay thamai sa phajin khrama male. Ay nang bunungsi. Paimiyon wahay da tabada sayon na khang yeng lai. Sayon nok mi tawduna mangonda yeng duna lairi. Sayona marksheet se tawraga logadabane PC yengdoine moigido paimiyona as nungsana sabane kyu lepase yamna wabane khara wataba amadugi exam su hangchitne haibdaine mane first thaba ka oibane aidi yamna pakhat pi isase kaishu khaluno nitti ayamana fresher ngaktane tharaktoise maduda yamna su pakhatluno ko khangdeda ado Ojaduna ibema nangi marksheet tapiro leptana leirine. Oja aidi wari sabada kaubane sida leire. Sidi marks yam phazarine nangde. Sese sida leire form. Sir, last date ti karam kando oibra. Entrance matam sibu. Last date che handak date 22 sida oirani. Entrance ki di no emika date 24 side pini na hairaani. Thank you sir. Sayona asomna thokrase gari khampham sunaknaba. Dada nakoi science gina asomna kan gisi oibra. Mani exam loikibagini mi chik ise. Aidi asilambi se nungai dong malibo. Paringa thadana isa se yamna ingpa. College kara kanda khangani. Nupi nupa mayam pier phamlaga leiramdoise. Sigi hotel sida mi misingju charu sira. Charagam se hangchit exam oibane. Ayam kuina su thokningdaba. Exam gi kai no kharasu yenge khanba. Pharise gari da kakhalo adude. Paimiyon sayon gi gari da kakhalai. Sayon gari do thauba hauri. Dada lambi su onare kaino pura onabani kadom dano. Kaido onarage siba achamba lambi dane chatlise. Kaino sidi sekmai chatpa lambi oibane. Dada karan tawno yumda chatse. Sayon nokmi Phagi tawni. Ngahandagi yumda mapan thokdana lairik pamandana nasada yararoi. Ngasidi khara fresh oina buthoke tawni.
ꯑꯁ ꯗꯗꯥ ꯇꯟꯕꯅꯦ ꯑꯩꯗꯣ ꯏꯁꯥꯁꯦ ꯇꯦꯟꯁꯟꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯌꯨꯝꯗ ꯆꯠꯁꯦ ꯍꯣ ꯑꯗꯨ ꯐꯅꯕꯅꯦ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯀꯣꯛꯂꯛꯑꯣ ꯑꯁ ꯉꯝꯕꯤꯗꯦ ꯅꯪꯒꯤ ꯃꯅꯤꯅ ꯅꯛꯅ ꯇꯣꯡꯕꯁꯤꯐꯥꯎ ꯃꯤꯍꯨꯜꯁꯦ ꯍꯟꯒꯠ ꯍꯟꯗ ꯆꯦꯟꯕꯅꯦ ꯁꯤꯗ ꯑꯃꯨꯛ ꯀꯣꯜꯂꯛꯑꯣ ꯀꯩꯅꯣ ꯌꯥꯝ ꯀꯣꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯅꯪꯒꯤꯁꯦ ꯑꯗꯨꯒꯤ ꯅꯠꯄꯤꯗꯦ ꯑꯩꯀꯣ ꯏꯀꯥꯏ ꯇꯧꯕꯅꯦꯕ ꯈꯪꯉꯦ ꯌꯥꯔꯦ ꯗꯗꯥ ꯅꯪꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯃꯤꯌꯣꯟ ꯁꯥꯌꯣꯟꯗ ꯇꯞꯅ ꯀꯣꯜꯂꯝꯃꯤ ꯇꯣ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯁꯦ ꯌꯥꯔꯦ ꯀꯗꯔ ꯀꯣꯛ ꯊꯧꯔꯣ ꯊꯦꯡꯒꯨꯝꯁꯦ ꯑꯁꯨꯝꯅ ꯐꯩꯗꯤꯡꯒꯥ ꯒꯥꯔꯗꯦꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯒꯥꯔꯤꯗ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯑꯝꯃꯤ ꯑꯩꯌꯥ ꯗꯥ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯃꯣꯇꯣꯔ ꯕꯣꯠꯁꯦ ꯇꯣꯡꯅꯤꯡꯉꯦ ꯌꯥꯝꯅ ꯇꯣꯡꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯁꯤ ꯂꯥꯛꯑꯣ ꯇꯜꯂꯦ ꯀꯣꯟꯅ ꯐꯝꯁꯦ ꯃꯣꯇꯣꯔ ꯕꯣꯠ ꯍꯥꯟꯅ ꯊꯧꯔꯨꯁꯦ ꯂꯥꯛꯑꯣꯕ ꯁꯦ ꯗꯥ ꯂꯥꯛꯑꯣꯕ ꯄꯩꯃꯤꯌꯣꯟ ꯁꯥꯌꯣꯟꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯃꯣꯇꯣꯔ ꯕꯣꯠ ꯂꯩꯔꯤꯕ ꯅꯥꯀꯜꯂꯣꯝꯗ ꯂꯥꯛꯏ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯁꯥꯌꯣꯟ ꯅꯣꯛꯃꯤ ꯏꯟꯅꯔꯛꯏ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯃꯣꯇꯣꯔ ꯕꯣꯠ ꯇꯣꯡꯂꯝꯃꯤ ꯁꯥꯌꯣꯟꯅ ꯏꯆꯟ ꯐꯣꯇꯣ ꯅꯝꯕꯤꯒꯦꯁꯦ ꯅꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯑꯣ ꯑꯁ ꯇꯜꯂꯦꯗ ꯑꯩ ꯁꯛ ꯌꯥꯝ ꯊꯤ ꯍꯥꯏꯕ ꯇꯜꯂꯦꯕ ꯑꯍꯦ ꯀꯣꯛ ꯌꯦꯡꯉꯣꯁꯦ ꯄꯩꯃꯤꯌꯣꯟ ꯇꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯌꯣꯟꯗ ꯌꯦꯡꯈꯠꯂꯛꯏ ꯚꯥ ꯏꯆꯟ ꯊꯃꯣꯏꯁꯦ ꯂꯩꯍꯧꯍꯧꯔꯦꯍꯦ ꯑꯩꯗꯤ ꯗꯥ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯜꯂꯛꯏ ꯁꯥꯌꯣꯟꯅ ꯇꯧꯅꯣ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡꯗꯣ ꯇꯧꯅꯣꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯋꯥꯔꯗꯨꯅ ꯆꯤꯡꯆꯦꯞ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯐꯝꯐꯝ ꯁꯦꯝꯂꯤꯕ ꯑꯗꯨꯗ ꯐꯝꯂꯤ ꯗꯥ ꯃꯐꯝꯁꯤꯅ ꯏꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯐꯩꯗꯤꯡꯒꯥ ꯒꯥꯔꯗꯦꯟ ꯑꯎꯟꯁꯤꯡꯁꯨ ꯍꯥꯏꯅꯕꯅꯦ ꯃꯐꯝꯁꯦ ꯋꯥꯔꯤꯗꯤ ꯂꯩ ꯍꯥꯏ ꯃꯐꯝꯁꯦ ꯊꯣꯟꯈꯤꯕꯒꯤ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯄꯩꯃꯤꯌꯣꯟ ꯅꯣꯛꯃꯤ ꯌꯥꯝ ꯈꯪꯕꯒ ꯃꯥꯜꯂꯒ ꯏꯆꯟ ꯅꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯄꯥꯝꯒꯗ꯭ꯔꯥ ꯗꯥ ꯀꯩꯒꯤ ꯄꯥꯝꯃꯣꯏꯗꯕ꯭ꯔꯥ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯕ ꯀꯥꯟꯗ ꯗꯗꯥꯒꯤ ꯅꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯩꯒꯅꯤꯌꯦ ꯈꯪꯗꯦ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯆꯟ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯈꯤꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯤ ꯑꯅꯤꯁꯨꯅ ꯀꯥꯏꯅꯔꯗꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯅꯤ ꯈꯪꯗꯦ ꯗꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯣ ꯑꯩꯗꯤ ꯗꯥ ꯈꯛꯇꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯤꯌꯦ ꯅꯈꯣꯏ ꯏꯃꯨꯡꯅ ꯑꯩꯕꯨ ꯖꯥꯠ ꯇꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯥꯌꯣꯛꯇ ꯑꯩ ꯂꯩꯒꯅꯤ ꯙꯔꯃ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯑꯣꯏꯕꯅꯦ ꯃꯄꯨꯃꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯣ ꯅꯈꯣꯏ ꯏꯃꯨꯡ ꯄꯩꯃꯤꯌꯣꯟ ꯁꯥꯌꯣꯟꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨ ꯋꯥ ꯉꯥꯡꯉꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯇꯞꯅ ꯐꯥꯖꯤꯟꯈꯤ ꯄꯩꯃꯤꯌꯣꯟ ꯇꯞꯅ ꯑꯃꯨꯛ ꯍꯟꯗꯣꯔꯛꯇꯨꯅ ꯑꯩꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯁꯥꯌꯣꯟ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯏꯆꯟ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯄꯩꯃꯤꯌꯣꯟ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯏ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯗꯤ ꯑꯝꯇꯒꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯉꯝꯗ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯕ ꯌꯥꯗꯕ ꯑꯆꯥꯄꯣꯠ ꯑꯣꯏꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯆꯥꯒꯦ ꯍꯥꯏꯒꯅꯤ ꯑꯌꯥ ꯌꯥꯝ ꯐꯠꯇꯤꯌꯦꯁꯦ ꯃꯦ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯦꯝꯒ ꯂꯦꯝꯕꯤꯒꯅ ꯆꯠꯂꯤꯕ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯁꯦꯟꯅꯔꯤ ꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯐꯪꯂꯗꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯅ ꯂꯥꯡꯂꯦꯟ ꯅꯪ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯗ ꯂꯩꯅꯥ ꯑꯩ ꯍꯣꯠꯅꯈꯤꯅꯤ ꯆꯦꯂꯦꯝꯕꯤꯗ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯈꯤꯅꯤ ꯃꯥꯅ ꯗꯥ ꯁꯥꯌꯣꯟꯕꯨ ꯋꯥꯔꯧꯈꯤꯕꯗꯨꯗꯤ ꯑꯩ ꯇꯧꯍꯜꯂꯣꯏ ꯑꯗꯣ ꯗꯥ ꯅꯤꯡꯊꯦꯝꯁꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯈꯪꯕ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯦ ꯂꯝꯕꯤꯁꯤꯁꯨ ꯀꯣꯏꯊꯣꯛꯄ ꯃꯥꯜꯂꯦ ꯅꯣꯏꯅ ꯑꯩ ꯁꯦꯟꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯀꯣ ꯂꯦꯝꯕꯤꯅ ꯗꯥ ꯂꯝꯕꯤꯁꯦ ꯀꯣꯏꯊꯣꯛꯇ꯭ꯔꯣ ꯁꯤꯗꯤ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯌꯨꯝꯗ ꯉꯟꯅ ꯌꯧꯈꯤꯅꯤ ꯄꯥꯈꯠꯇꯅ ꯇꯧꯕꯅꯤꯗ ꯏꯁ ꯃꯁꯛꯁꯤꯒ ꯋꯥ ꯉꯥꯡꯕ ꯀꯥꯏꯗꯤ ꯌꯥꯝ ꯍꯩꯔꯦꯗ ꯑꯗꯨꯕꯨꯗꯤ ꯑꯣꯖꯥ ꯐꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯩꯕꯤꯔꯦꯗ ꯑꯩꯗꯤ ꯇꯥꯈꯤꯗꯦꯀꯣ ꯉꯥꯡꯅ ꯂꯥꯛꯄꯅ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯒꯦꯠ ꯌꯧꯔꯦ ꯂꯦꯝꯕꯤ ꯀꯨꯝꯊꯗꯨꯅ ꯆꯪꯈꯤ ꯂꯩꯅꯥꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯉꯨꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥꯁꯤꯁꯨ ꯐꯣꯟ ꯃꯦꯠꯇꯅ ꯂꯩꯅꯦ ꯃꯌꯨꯝ ꯆꯪꯕꯗꯤ ꯌꯥꯔꯣꯏ ꯗꯥ ꯁꯥꯌꯣꯟꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯜꯂꯨꯕꯗ ꯂꯥꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯅꯤ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯗꯥ ꯅꯤꯡꯊꯦꯝꯁꯦ ꯀꯨꯝꯊꯔꯛꯑꯦꯅꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯥꯛꯇꯧ ꯃꯥꯜꯂꯦ ꯆꯠꯁꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯂꯥꯡꯂꯦꯟ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯊꯥꯡꯒꯦ ꯈꯜꯂꯛꯄꯗ
Numidanggi matamni wakhalna ungduna leiringayda phone ama lai. Ningthemgi oirambaduda paikhatte hanjin tausilakpaduda kona thangda paikhalai. Langlen na. Hello. Langlen. Aini. Nangi da ningthemni. Langlen mitlu pirang sintharai. Aigi da ningthem. Mahadi sikri. Ai ma kanano haiba khangde. Khangi. Nangna ibo aduki matik warauri haiba. Adubu ngasidi ai mikap thokli. Ai nangbu lawba laklabani. Aduna nangi karamba taano. Kayam kuina nupibu nangi tatki langda thakduna phakini. Ningthem na. Ngango, chayo. Ai sauroi. Pumnamak aina lanbani. Ai ngasidi nangbu lawba laklabani. Ngasai su ai lembiga aroiba wari loisinarubani. Aduga aina nakhoigi nakta lake tawbada nakhoidi chatkre. Phana saururabasu nungsiba kawbanina wahai ama ani duda thamoi nautharai. Da. Nang yam phatrise kaigino. Ai yam wari ngasidi da. Haujikti wabagi matam loirabani. Ai nakhoi leirak machinda leiye. Nangbu lawba laklabani. Langlen mapidu dai thoktuna. Asengbro da nang haise. Thoklo Langlen. Ai ngasidi nang ngai gi panthong yongdorabani. Ai tholake da. Asi haiduna phone adu thammi. Ningthem na. Nakhoi thabak khodingmak cheksana tawgadabani ko. Amada sohenba yaba nate. Sir, aikhoi leisidi kemda soiruse. Nakhoi na pamba loina to. Adubu ma hingna thambadi yade. Sir kemda waranuse. Aikhoi phanaba loisinge. Oh, da Ningthem. Nang gyan taraba. Magi manakta chatkani. Matam kuina ngai jarakpani. Pungpham sida. Langlen mapit ai thoktuna chuni ama yetchinduna phat thoklai.